ꯔꯥꯅꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯀꯨꯝꯒꯤ ꯅꯣꯡꯖꯨꯗꯤ ꯃꯇꯝ ꯌꯧꯗꯅ ꯆꯨꯖꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯗꯨꯃꯛ ꯍꯥꯡꯈꯤꯅꯤ ꯑꯗꯨꯕꯨ ꯔꯥꯅꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯈꯤꯒꯗꯕꯅꯣ ꯈꯪꯕ ꯉꯝꯗꯦ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯅ ꯀꯞꯂꯤ ꯔꯥꯅꯤꯅ ꯏꯃꯥꯒꯤ ꯁꯤꯡꯉꯝꯕ ꯅꯪꯁꯨ ꯅꯃꯥꯏꯒꯤ ꯇꯧꯁꯤ ꯎꯕꯗ ꯋꯥꯔꯗꯨꯅ ꯆꯠꯂꯕꯣ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯄꯥ ꯃꯆꯥꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯆꯩꯅꯥ ꯑꯁꯤꯕꯣ ꯔꯥꯅꯤ ꯃꯃꯥꯏꯗꯣ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯇꯨꯅ ꯃꯈꯣꯏ ꯕꯕꯥ ꯅꯪꯕꯨ ꯑꯩꯒꯤ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕꯅꯣ ꯅꯆꯥꯁꯦ ꯄꯨꯕꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯄꯨꯕꯤꯌꯣ ꯖꯣꯏ ꯔꯥꯅꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯔꯥꯅꯤꯅ ꯀꯞꯄ ꯎꯔꯒ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯊꯃꯣꯏꯗ ꯃꯃꯣꯟ ꯅꯣꯛꯂꯤ ꯖꯣꯏꯒꯤ ꯃꯇꯧꯗꯨ ꯃꯌꯥꯝꯅ ꯎꯗ꯭ꯔꯕꯁꯨ ꯔꯥꯅꯤꯗꯤ ꯎꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯀꯞꯆꯕ ꯅꯠꯇꯅ ꯁꯤꯡꯉꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯅꯣꯝꯗꯨꯅ ꯀꯧꯔꯤ ꯏꯃꯥꯒꯤ ꯁꯤꯡꯉꯝꯕ ꯅꯪꯒꯤ ꯃꯍꯨꯠ ꯏꯃꯥ ꯑꯣꯏꯅ ꯆꯠꯀꯦ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣꯁꯦ ꯌꯥꯝ ꯄꯦꯟꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯔꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯔꯥꯅꯤ ꯁꯣꯝꯗ ꯁꯅꯥꯂꯦꯝꯕꯤꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯗ ꯁꯅꯥꯂꯦꯝꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯇꯝꯐꯥ ꯁꯅꯥꯂꯦꯝꯕꯤꯕꯨ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯤ ꯁꯅꯥꯂꯦꯝꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯛꯏ ꯇꯥꯃꯣ ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯥꯒ ꯏꯕꯥꯅꯤ ꯈꯛꯇ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯇꯥꯃꯣ ꯅꯪ ꯂꯥꯛꯑꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯀꯞꯅ ꯀꯞꯅ ꯇꯝꯐꯥ ꯁꯦ ꯊꯥꯗꯣ ꯑꯩ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯥꯃꯣ ꯍꯧꯗꯣꯛꯀꯦ ꯇꯝꯐꯥ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯁꯅꯥꯂꯦꯝꯕꯤ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏꯅ ꯀꯧꯕ ꯈꯨꯝꯃꯔꯣꯏꯌꯦ ꯁꯅꯥꯂꯦꯝꯕꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯅ ꯇꯥꯃꯣ ꯅꯆꯟꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯅꯣ ꯀꯞꯄꯗꯨ ꯈꯪꯇꯣꯛꯇꯣꯛꯑꯒ ꯁꯤꯡꯉꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯁꯅꯥꯂꯦꯝꯕꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯗ ꯅꯣꯝꯗꯨꯅ ꯁꯦ ꯍꯧꯒꯠꯂꯣ ꯇꯥꯃꯣ ꯇꯥꯃꯣ ꯍꯧꯒꯠꯂꯣ ꯏꯆꯟ ꯀꯧꯔꯛꯑꯣꯁꯦ ꯑꯩꯅ ꯇꯥꯃꯣꯗ ꯑꯣꯏꯅꯕꯗꯣ ꯁꯥꯎꯔꯕꯣ ꯇꯥꯃꯣ ꯅꯪꯕꯨ ꯉꯔꯥꯡ ꯑꯩꯅ ꯁꯨꯕ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯈꯤꯕꯗꯥꯏꯅꯦ ꯌꯥꯔꯣꯏ ꯁꯦ ꯆꯠꯈꯤꯅꯣ ꯅꯪꯗꯤ ꯑꯃꯝꯕꯗ ꯅꯇꯣꯝꯗ ꯂꯩꯕꯗ ꯌꯥꯝꯅ ꯀꯤꯕꯗꯥꯏꯅꯦ ꯁꯦ ꯇꯥꯃꯣ ꯍꯧꯒꯠꯂꯣꯁꯦ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯒ ꯍꯦꯟꯅ ꯋꯥꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯀꯞꯄꯒ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯤꯡꯉꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯍꯟ ꯃꯈꯩꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯅ ꯌꯥꯝ ꯄꯦꯟꯅꯗꯅ ꯁꯣꯜꯂꯒ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯃꯔꯥꯏꯕꯛ ꯊꯤꯔꯦꯗ ꯔꯥꯅꯤꯒ ꯁꯅꯥꯂꯦꯝꯕꯤꯒꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯣꯟꯅꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯑꯐꯕ ꯃꯤꯗꯤ ꯂꯥꯏꯅꯁꯨ ꯄꯥꯝꯃꯤ ꯐꯠꯇꯕ ꯃꯤꯗꯤ ꯂꯥꯏꯅ ꯄꯥꯝꯗꯦ ꯍꯥꯏꯅꯕꯗꯨꯅꯤ ꯂꯩꯀꯥꯏꯗ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕ ꯁꯤꯡꯉꯝꯕ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯈꯣꯜꯅꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ ꯁꯤꯡꯉꯝꯕ ꯆꯍꯤ 12 ꯆꯪꯉꯛꯄꯗ ꯍꯥꯔꯠ ꯑꯦꯇꯦꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯇꯝꯕ ꯉꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛ ꯅꯠꯇꯦ ꯑꯩꯅ ꯑꯍꯟꯅꯦ ꯑꯩꯅ ꯍꯥꯟꯅ ꯆꯠꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯑꯉꯥꯡꯅꯦ ꯂꯩꯍꯧꯈꯣ ꯍꯥꯏꯅ ꯁꯤꯟꯗꯣꯛꯄ ꯌꯥꯕꯁꯨ ꯅꯠꯇꯅ ꯑꯃꯨꯛ ꯎꯔꯔꯣꯏꯗꯕ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯦ ꯁꯤꯡꯉꯝꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯤꯡꯉꯝꯕꯒꯤ ꯊꯧꯔꯝ ꯄꯨꯝꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯖꯣꯏꯌꯨ ꯉꯥꯎꯔꯒ ꯍꯥꯏꯔꯪ ꯆꯪꯉꯛꯇꯨꯅ ꯔꯥꯅꯤ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯖꯣꯏꯅ ꯃꯤ ꯂꯩꯇ꯭ꯔꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯈꯣꯟꯖꯦꯜ ꯌꯛꯅ ꯀꯧꯔꯛꯏ ꯁꯅꯥꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯀꯥ ꯀꯩ ꯍꯥꯏꯒꯦ ꯖꯣꯏꯅ ꯅꯃꯥꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯁꯅꯥꯂꯦꯝꯕꯤꯅ ꯃꯅꯤꯡꯗ ꯂꯩꯍꯧꯏ ꯀꯧꯔꯒꯦ ꯀꯀꯥ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯔꯥꯅꯤꯅ ꯀꯩꯗꯧꯔꯦ ꯖꯣꯏ ꯅꯪꯅ ꯀꯧꯔꯤꯕꯣ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯖꯣꯏꯅ ꯍꯤꯡꯒꯣꯜ ꯄꯇꯥꯁꯦ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯅ ꯇꯥꯟꯅꯗꯅ ꯂꯣꯏꯔꯦ ꯁꯥꯏꯟ ꯈꯛꯇ ꯉꯥꯏꯔꯦ ꯏꯇꯩꯃꯒꯤ ꯔꯥꯅꯤ ꯖꯣꯏꯗ ꯉꯛꯅ ꯌꯦꯡꯉꯤ ꯀꯔꯤꯒꯩꯗꯤ ꯁꯥꯏꯟ ꯇꯧꯗꯣꯏꯕ ꯁꯅꯥꯍꯜ ꯃꯇꯣꯝꯇ ꯄꯣꯛꯏ ꯃꯍꯥꯛ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯄꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯈꯤ ꯖꯥꯃꯤꯅꯤ ꯃꯆꯥ 3 ꯅꯨꯄꯤ 3 ꯃꯆꯥꯅꯨꯄꯥ ꯖꯣꯏ ꯆꯥꯎꯕꯗꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯇꯨꯅ
ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯈꯣꯜ ꯑꯃꯗꯤ ꯂꯧꯁꯤꯡꯒꯤ ꯄꯇꯥꯗꯤ ꯁꯅꯥꯍꯜꯗ ꯂꯣꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯁꯅꯥꯍꯜꯁꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯂꯟ ꯊꯨꯝꯗꯨ ꯃꯈꯣꯏꯅ ꯑꯣꯏꯅꯕ ꯏꯃꯨꯡꯗ ꯃꯔꯩ ꯌꯥꯝꯅ ꯇꯧꯕꯒꯤ ꯖꯃꯤꯅꯤꯅ ꯔꯥꯅꯤꯕꯨ ꯑꯣꯠꯄ ꯃꯌꯥꯝꯗꯨꯗꯒꯤ ꯁꯤꯡꯉꯝꯕ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯒ ꯊꯧꯗꯣꯛꯁꯤꯡꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯈꯤꯕꯅꯤ꯫ ꯖꯣꯏꯅ ꯀꯥꯟꯅꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯁꯥꯁꯨ ꯁꯤꯈ꯭ꯔꯦ, ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯄꯇꯥꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯅ ꯌꯥꯝ ꯐꯅꯤ꯫ ꯔꯥꯅꯤꯅ ꯌꯥꯔꯦ ꯆꯠꯂꯣ, ꯂꯩꯀꯥꯏꯒꯤ ꯃꯤꯅꯅꯦ ꯇꯥꯔꯒ ꯐꯖꯗꯦ꯫ ꯖꯣꯏꯅ ꯀꯩꯒꯤ ꯐꯖꯗꯕꯅꯣ ꯏꯇꯩꯃ? ꯏꯇꯩꯃꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗ ꯅꯌꯨꯝ ꯄꯥꯟꯕꯗ ꯄꯨꯒꯦ ꯍꯥꯏꯔꯣ? ꯔꯥꯅꯤ ꯁꯥꯎꯅ ꯖꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯕꯥꯛꯅ ꯊꯥꯏ꯫ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡ! ꯑꯩꯁꯦ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯉꯥꯛꯅ ꯍꯤꯡꯕ ꯃꯤꯅꯦ꯫ ꯆꯠꯂꯣ! ꯂꯥꯎꯅꯔꯤꯕ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯖꯥꯃꯤꯅꯤ ꯑꯕꯤꯁꯅꯥꯒ ꯊꯣꯛꯂꯛꯇꯨꯅ ꯖꯥꯃꯤꯅꯤꯅ ꯍꯦ ꯍꯤꯡꯆꯥꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯆꯥꯗ ꯐꯨꯔꯤꯗꯣ? ꯅꯋꯥ ꯅꯆꯥ ꯁꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯃꯨꯛ ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯣ? ꯔꯥꯅꯤ ꯈꯨꯝꯗꯦ, ꯈꯥ ꯆꯤꯛꯇꯨꯅ ꯈꯪꯂꯒ ꯂꯩ꯫ ꯑꯕꯤꯁꯅꯥꯅ ꯏꯆꯦꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯣ? ꯍꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯅꯤꯒꯤ ꯃꯁꯝ ꯇꯥꯞ ꯍꯦꯛꯇ ꯐꯣꯏ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯏꯅꯣꯝꯆꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ, ꯃꯤ ꯃꯃꯥꯡꯗ ꯐꯖꯗꯦ꯫ ꯑꯕꯤꯁꯅ ꯔꯥꯅꯤꯗ ꯃꯁꯝ ꯐꯣꯏꯔꯝꯕ ꯈꯨꯠꯇꯨ ꯐꯠ ꯊꯥꯗꯣꯛꯑꯒ ꯁꯅꯥꯂꯦꯝꯕꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯩꯄꯥꯒꯤ ꯑꯉꯥꯡ, ꯅꯪꯅ ꯀꯔꯤ ꯈꯪꯒꯦ? ꯅꯃꯥꯁꯦ ꯁꯥꯏꯟꯁꯦꯁ ꯇꯧꯍꯜꯂꯨ, ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯨ ꯀꯌꯥ ꯐꯔꯣꯏꯀꯣ? ꯅꯕꯨꯡꯁꯨ ꯁꯤꯈ꯭ꯔꯦꯗꯅ, ꯑꯗꯨ ꯈꯪꯅ ꯆꯠꯂꯨ꯫ ꯋꯥꯍꯩ ꯈꯔꯗꯨ ꯍꯥꯏꯔꯝꯃꯒ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯟꯗꯣꯝꯆꯥꯒꯤ ꯋꯥꯍꯩꯗꯨꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯍꯥꯞꯄꯤꯔꯦ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯪ ꯆꯤꯟꯊꯔꯛꯏ, ꯑꯗꯨꯕꯨ ꯃꯃꯥ ꯎꯍꯟꯗ ꯐꯠ ꯇꯩꯊꯣꯛꯏ꯫ ꯔꯥꯅꯤ ꯋꯥ ꯉꯥꯡꯗꯦ, ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯊꯃꯣꯏꯗ ꯈꯟꯖꯩ, ꯏꯆꯥꯁꯦ ꯁꯤꯈ꯭ꯔꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯕ, ꯁꯤꯕꯗ ꯄꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯂꯟ ꯈꯔꯁꯤꯒꯤꯗꯃꯛ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯏꯃꯥ, ꯏꯃꯨꯡ ꯆꯪꯉꯁꯦ, ꯀꯩꯒꯤ ꯏꯃꯥꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯅꯣ? ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯅꯤ, ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯔꯥꯅꯤ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤ, ꯅꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯣꯠꯅꯍꯟꯒꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯖꯣꯏ ꯑꯃꯗꯤ ꯑꯕꯤꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯂꯤꯌꯣ ꯑꯃꯗꯤ ꯂꯨꯌꯥ꯫ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯍꯥꯏꯕꯒꯤ ꯃꯃꯤꯡ ꯈꯛꯇꯅꯤ, ꯌꯨꯝꯗꯒꯤ ꯀꯣꯂꯦꯖ ꯆꯠꯂꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯅꯤ꯫ ꯀꯣꯂꯦꯖꯇꯗꯤ ꯅꯣꯡꯃꯇ ꯆꯪꯗꯦ꯫ ꯑꯔꯩꯕ ꯅꯤꯁꯥ ꯃꯈꯩ ꯂꯣꯏꯅ ꯆꯥꯁꯤꯜꯂꯒ ꯑꯗꯨꯝ ꯄꯪꯂꯩꯗ ꯂꯩ꯫ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯒ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕ꯫ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯅꯤꯡ ꯃꯈꯥ ꯍꯦꯟꯅ ꯇꯝꯍꯜꯂꯤ꯫ ꯁꯅꯥꯂꯦꯝꯕꯤꯅ ꯏꯃꯥ, ꯇꯥꯃꯣꯌꯥꯏꯒ ꯅꯥꯎꯆꯥꯒꯁꯦ ꯅꯤꯁꯥ ꯌꯥꯝ ꯆꯥꯕ ꯃꯥꯜꯂꯦ, ꯂꯩꯀꯥꯏ ꯃꯤꯅ ꯍꯥꯏꯐꯦꯠ ꯉꯥꯡꯅꯕꯗ ꯇꯥꯏ꯫ ꯔꯥꯅꯤꯅ ꯁꯅꯥ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯇꯊꯤ ꯇꯊꯤ ꯉꯥꯡꯕꯤꯔꯛꯀꯅꯤ꯫ ꯏꯃꯥꯗ ꯃꯣꯏꯅ ꯉꯥꯡꯕꯗꯤ ꯉꯥꯡꯖꯁꯅꯨ, ꯏꯆꯥꯗꯗꯤ ꯉꯥꯡꯍꯟꯅꯤꯡꯗꯦꯅꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯥꯗ ꯇꯇꯨ ꯇꯇꯨ ꯌꯦꯡꯖꯔꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯦ? ꯔꯥꯅꯤ ꯃꯥꯏꯊꯣꯡꯗꯗꯤ ꯃꯃꯨꯟ ꯅꯣꯛꯂꯤ, ꯊꯃꯣꯏꯗꯅ ꯋꯥꯕ ꯆꯩꯅꯥ ꯑꯃ ꯍꯥꯞꯂꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯩ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯔꯥꯅꯤꯅ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯌꯥꯝ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯅꯣ? ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦ꯫ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯏ꯫ ꯊꯧꯅꯥ ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ꯫ ꯔꯥꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯇꯧꯔꯛꯏ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯆꯤꯟꯊꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯅ ꯈꯖꯥꯏꯗ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯆꯦꯟꯊꯔꯛꯏ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯃꯥꯒꯤ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯃꯥ, ꯃꯈꯣꯏꯗ ꯂꯝꯁꯦ ꯁꯤꯟꯅꯔꯝꯃꯁꯦ, ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯈꯨꯡꯒꯪꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯁꯤꯕ ꯏꯃꯥ꯫ ꯔꯥꯅꯤꯅ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯐꯔꯦ ꯇꯣꯛꯑꯁꯤ, ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ꯫ ꯅꯪ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯎꯔꯣ, ꯅꯕꯨꯡꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯂꯣꯏꯔꯒ ꯋꯥꯁꯦ ꯈꯟꯅꯔꯁꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯄꯤꯒꯗꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗ ꯀꯌꯥ ꯌꯥꯎꯔꯨꯗ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯏꯔꯥꯡꯗꯤ ꯂꯦꯞꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯅꯥꯂꯦꯝꯕꯤ ꯋꯥꯔꯤꯗꯨꯗ ꯋꯥꯈꯜ ꯆꯪꯗꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯌꯥꯝ ꯋꯥꯅ ꯑꯦꯛꯖꯥꯝꯗꯣ ꯄꯤꯈ꯭ꯔꯦ꯫ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ꯫ ꯑꯕꯤꯁꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ, ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯂꯒ? ꯑꯩꯈꯣꯏꯗꯤ ꯏꯆꯥꯅꯨꯄꯥ ꯖꯪꯖꯪ ꯂꯥꯎꯕ ꯑꯅꯤꯅꯤ ꯂꯩꯖꯔꯤꯁꯦ꯫ ꯖꯃꯤꯅꯤꯅ ꯀꯩꯗꯧꯔꯦ ꯑꯕꯤꯁꯅꯥ, ꯅꯪꯅ ꯉꯥꯡꯉꯤꯗꯨꯅ? ꯑꯕꯤꯁꯅꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯠꯇ ꯁꯪꯗꯅ ꯂꯩꯈꯤꯗꯣꯏꯅꯣ? ꯏꯃꯥꯁꯨ ꯋꯥ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯖꯃꯤꯅꯤꯅ ꯃꯆꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯕ ꯉꯥꯏꯔꯤꯅꯦ,
ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯑꯩꯅ ꯇꯧꯔꯛꯄ ꯌꯦꯡꯉꯨ ꯖꯥꯃꯤꯅꯤ ꯏꯇꯤ ꯈꯪꯍꯟꯒꯦ ꯃꯈꯣꯏꯒ ꯈꯨꯄꯤ ꯇꯦꯛ ꯀꯥꯞꯄꯤ ꯑꯕꯦꯁꯅꯥꯅ ꯈꯪꯗꯦ ꯏꯃꯥꯅ ꯑꯍꯟ ꯁꯥꯕꯅꯤ ꯈꯔ ꯉꯥꯡꯁꯪꯇꯅ ꯇꯧ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯊꯦꯛꯇꯅ ꯃꯤꯅ ꯉꯥꯡꯕ ꯇꯥꯁꯤꯟꯅꯗ ꯂꯩꯔꯤꯁꯦ ꯁꯅꯥꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯈꯨꯝꯗꯦ ꯃꯥꯒꯤ ꯃꯀꯣꯛꯇ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯁꯤꯟꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯣꯡ ꯂꯁꯤꯡ ꯃꯦꯟꯗꯨꯅ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯑꯀꯥꯏꯕ ꯈꯣꯟꯖꯦꯜꯅꯤꯅ ꯂꯁꯤꯡꯒ ꯆꯪꯗꯦ ꯑꯗꯨꯝ ꯐꯥꯎꯖꯤꯜꯂꯛꯏ ꯉꯥꯡꯕꯗꯨ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯀꯥꯟꯗ ꯃꯁꯥꯗꯨ ꯅꯦ ꯇꯥꯅ ꯐꯝꯊꯩ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯒꯩꯒ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯀꯌꯥ ꯑꯣꯏꯔꯛꯑꯔꯣꯏ ꯑꯗꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕ ꯏꯃꯥꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯋꯥꯈꯜꯁꯦ ꯈꯟꯅ ꯉꯥꯏꯍꯥꯛ ꯑꯣꯏꯊꯔꯨꯔꯦ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨꯗ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯁꯈꯤꯅ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯏꯅꯝꯃꯁꯦ ꯑꯩꯈꯣꯏꯕꯨ ꯃꯆꯜ ꯃꯆꯥꯗꯧꯅ ꯈꯟꯕ ꯉꯝꯕ꯭ꯔꯣ ꯔꯥꯅꯤꯅ ꯁꯈꯤ ꯅꯪꯕꯨ ꯇꯞꯊꯈꯣ ꯂꯩꯔꯤꯕ ꯍꯤꯡꯈꯣꯜ ꯂꯧꯁꯤꯡ ꯐꯥꯝ ꯅꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯅꯤꯅꯦ ꯁꯈꯤꯅ ꯏꯅꯝꯃꯅ ꯑꯣꯏꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯤꯡꯗ ꯂꯩꯕꯁꯨ ꯅꯠꯇꯦ ꯁꯅꯥꯂꯦꯝꯕꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯕꯨ ꯆꯤꯡꯁꯤꯜꯂꯦ ꯏꯃꯨꯡꯗ ꯁꯈꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯐꯔꯨꯌꯦ ꯑꯝꯇ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯖꯥꯃꯤꯅꯤꯅ ꯉꯥꯡꯅꯔꯨꯅꯨ ꯂꯩꯀꯥꯏ ꯇꯥꯔꯒꯅꯦ ꯌꯥꯝ ꯐꯖꯗꯦ ꯃꯃꯥ ꯃꯆꯥꯁꯦ ꯅꯨꯡꯁꯤꯕ ꯂꯩꯀꯥꯏꯗ ꯌꯥꯝ ꯂꯩꯕꯅꯤ ꯃꯅꯨꯡꯗ ꯏꯃꯥ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯛꯀꯦ ꯁꯈꯤꯅ ꯍꯣꯏ ꯏꯃꯥ ꯆꯠꯂꯒꯦ ꯑꯩꯁꯨ ꯇꯣꯝꯕꯤꯁꯨ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯂꯩꯀꯥꯏꯗ ꯂꯣꯏꯅ ꯄꯥꯜꯂꯤ ꯔꯥꯅꯤꯒ ꯁꯅꯥꯂꯦꯝꯕꯤꯒꯗ ꯃꯈꯣꯏꯅ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯤ ꯔꯥꯅꯤ ꯍꯤꯡꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔꯗꯨ ꯌꯣꯟꯕ ꯍꯦꯛ ꯆꯠꯂꯤ ꯆꯥꯕꯒꯤꯗꯤ ꯁꯅꯥꯍꯜꯒꯤ ꯊꯥꯒꯤ ꯄꯩꯁꯥ ꯈꯔ ꯂꯥꯛꯏꯕꯗꯨꯅ ꯆꯥꯕ ꯑꯗꯨꯝ ꯀꯣꯟꯅꯩ ꯏꯟꯖꯥꯡ ꯌꯣꯟꯕ ꯇꯣꯏꯅ ꯆꯠꯄ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯈꯛꯇꯅꯤ ꯉꯁꯤꯁꯨ ꯍꯜꯂꯛꯄꯒ ꯁꯈꯤꯅ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕ ꯅꯣꯡꯃꯒꯤ ꯂꯦꯞꯇꯦ ꯑꯃꯅ ꯑꯃꯨꯛ ꯉꯥꯡ ꯑꯃ ꯂꯥꯛꯑꯒ ꯑꯃꯨꯛ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯗꯅ ꯖꯣꯏꯅ ꯌꯨ ꯉꯥꯎꯔꯒ ꯃꯃꯥ ꯃꯆꯥꯗ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕꯒꯨꯝ ꯑꯗꯨꯃꯛ ꯈꯠꯅꯕ ꯍꯧꯗꯨꯅ ꯂꯩꯔꯤ ꯐꯅ ꯋꯥꯅꯗꯤ ꯈꯥꯡꯂꯤ ꯔꯥꯅꯤ ꯃꯆꯥꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯃꯇꯝ ꯑꯁꯤꯗ ꯈꯥꯡꯈꯤꯒꯦ ꯈꯟꯅ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯀꯔꯤ ꯇꯝꯂꯤꯒꯕ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯔꯥꯅꯤ ꯁꯅꯥꯂꯦꯝꯕꯤꯒꯤ ꯃꯔꯥꯏꯕꯛ ꯅꯣꯡꯗꯝꯕꯗ ꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯔꯥꯅꯤꯁꯨ ꯀꯩꯊꯦꯜ ꯍꯜꯂꯛꯇ꯭ꯔꯤ ꯁꯅꯥꯂꯦꯝꯕꯤ ꯃꯃꯥꯅ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯇꯝꯐꯥꯒꯤ ꯃꯌꯨꯝꯗ ꯂꯩ ꯃꯌꯨꯝꯗ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯉꯥꯡꯕ ꯇꯥꯗꯅꯕ ꯂꯩꯀꯥꯏꯗ ꯂꯩꯔꯕꯅꯤ ꯁꯅꯥꯂꯦꯝꯕꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯅꯥꯂꯦꯝꯕꯤ ꯃꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯥ ꯍꯥꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯤꯌꯣ ꯃꯃꯤꯠ ꯎꯏꯔꯨꯝ ꯃꯃꯥꯏꯗ ꯈꯣꯠꯂꯒ ꯁꯅꯥꯂꯦꯝꯕꯤ ꯊꯣꯛꯂꯣ ꯁꯅꯥꯂꯦꯝꯕꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯗꯟꯗꯤꯒꯤ ꯊꯣꯛꯂꯛꯏ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯦꯟꯅ ꯆꯒꯠ ꯉꯥꯡꯂꯅꯤ ꯈꯟꯕꯒꯤ ꯊꯣꯛꯂꯛꯄꯅꯤ ꯊꯣꯛꯅꯤꯡꯗꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯁꯅꯥꯂꯦꯝꯕꯤꯅ ꯀꯩ ꯇꯥꯃꯣ ꯌꯥꯏ ꯂꯤꯌꯣꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ ꯁꯅꯥꯂꯦꯝꯕꯤꯅ ꯇꯥꯃꯣ ꯌꯥꯏ ꯑꯩꯗꯤ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯂꯤꯌꯣꯅ ꯂꯩꯔꯣꯏꯌꯦ ꯅꯪꯗꯤ ꯂꯩꯔꯣꯏ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯇꯧꯔꯤꯕ ꯁꯅꯥꯂꯦꯝꯕꯤꯅ ꯇꯥꯃꯣ ꯌꯥꯏ ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯌꯦ ꯁꯅꯥꯂꯦꯝꯕꯤ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯍꯥꯏꯔꯛꯂꯕꯅꯤ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ ꯌꯨꯝ ꯂꯩꯅ ꯌꯨꯝ ꯂꯩꯇꯕ ꯑꯃꯒꯨꯝ ꯑꯩꯅ ꯋꯥꯅ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯌꯥꯝꯁꯤꯅꯅꯦ ꯂꯤꯌꯣ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯁꯅꯥꯂꯦꯝꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯀꯔꯤ ꯅꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯅ ꯅꯪꯁꯦ ꯌꯥꯝ ꯑꯣꯠꯂꯕ ꯁꯅꯥꯂꯦꯝꯕꯤꯅ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯕꯕꯥꯒꯤ ꯍꯤꯡꯈꯣꯜ ꯆꯔꯨꯛꯇꯅꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤ ꯑꯕꯦꯁꯅ ꯃꯥꯡꯒꯣꯜꯗ ꯁꯨꯝꯆꯤꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯁꯅꯥꯂꯦꯝꯕꯤꯅ ꯈꯨꯝꯕꯗꯨ ꯇꯥꯍꯧꯔꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯃꯥꯡꯒꯣꯜꯗ ꯊꯥꯗꯩ ꯑꯗꯨꯒ ꯁꯅꯥꯂꯦꯝꯕꯤ ꯇꯝꯅ ꯆꯪꯁꯤꯜꯂꯒ ꯁꯅꯥꯂꯦꯝꯕꯤꯕꯨ ꯃꯥꯡꯒꯣꯜꯗꯒꯤ ꯃꯁꯝ ꯐꯣꯏꯔꯒ ꯆꯤꯡꯊꯩ ꯁꯅꯥꯂꯦꯝꯕꯤ ꯃꯈꯨꯠ ꯍꯟꯕꯁꯨ ꯍꯟꯗꯦ ꯀꯞꯄꯁꯨ ꯀꯞꯇꯦ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯉꯤ ꯑꯕꯦꯁꯅꯥꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯐꯨꯏ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯤ ꯇꯟꯖꯥꯗꯨꯗ ꯖꯥꯃꯤꯅꯤꯒ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯆꯪꯉꯛꯏ ꯁꯈꯤꯅ ꯀꯩꯗꯧꯔꯦ ꯑꯕꯦꯁꯅꯥ ꯑꯕꯦꯁꯅꯥꯅ ꯑꯣꯛꯇꯕꯤꯅꯤꯁꯦ ꯃꯥꯅ ꯃꯕꯨꯡꯁꯤꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯑꯣꯛꯇ ꯂꯤꯆꯠ ꯆꯠꯄꯗꯣ ꯆꯠꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯁꯅꯥꯂꯦꯝꯕꯤ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯃꯌꯥꯝꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯏ ꯁꯅꯥꯂꯦꯝꯕꯤꯅ ꯏꯟꯗꯣꯝꯆꯥ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯕ ꯅꯪꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯉꯒ
ꯁꯅꯥꯂꯦꯝꯕꯤꯕꯨ ꯐꯨꯕꯤꯔꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯇꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯩꯅꯥ ꯍꯦꯟꯕ ꯋꯥꯍꯩ ꯉꯥꯛꯇ ꯍꯥꯏꯕꯤꯔꯤ꯫ ꯅꯨꯄꯤꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯔꯤ, ꯆꯩꯕꯤꯔꯤ, ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯕ ꯅꯨꯄꯤꯒꯤ ꯋꯥꯈꯜꯅꯣ? ꯂꯤꯑꯣꯗꯤ ꯋꯥꯒ ꯉꯥꯡꯗ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯣꯌꯥꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯐꯨꯔꯤꯕ ꯁꯅꯥꯂꯦꯝꯕꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯩ, ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤꯕꯨ ꯐꯨꯔꯤꯕꯗꯨ ꯀꯅꯥꯝꯇꯅ ꯇꯣꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯐꯨꯕ ꯌꯥꯕ ꯐꯨꯕꯤꯔꯒ ꯁꯨꯃꯥꯡꯗ ꯑꯗꯨم ꯊꯝꯂꯝꯃꯒ ꯃꯈꯣꯏ ꯂꯣꯏꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯌꯥꯝꯅ ꯐꯨꯕꯒꯤ ꯆꯩꯅꯥꯗꯨ ꯀꯥꯎꯏ꯫ ꯃꯟꯗꯣꯝꯆꯥ ꯑꯕꯦꯁꯅꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯛꯂꯒ ꯈꯣꯟꯖꯦꯜꯗ ꯇꯠꯇꯅ ꯂꯩꯔꯦ꯫ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ꯫ ꯔꯥꯅꯤ ꯃꯆꯥꯅ ꯁꯨꯃꯥꯡꯗ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯔꯥꯅꯤꯅ, ꯁꯅꯥ, ꯏꯆꯥꯗ ꯀꯅꯥꯅ ꯀꯩꯗꯧꯔꯦ? ꯍꯥꯏꯌꯨ, ꯏꯃꯥꯗꯁꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯃꯥꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯔꯥꯅꯤ ꯃꯆꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯌꯥꯝ ꯄꯥꯈꯠꯆꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄꯤ ꯃꯃꯥꯁꯤꯡꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯗꯃꯛ ꯀꯌꯥꯗ ꯋꯥꯖꯔꯤꯕ꯫ ꯔꯥꯅꯤꯅ ꯁꯅꯥꯂꯦꯝꯕꯤꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯁꯅꯥꯂꯦꯝꯕꯤ ꯃꯃꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯀꯞꯅ ꯀꯞꯅ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯛ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯅ ꯋꯥꯈꯜ ꯐꯨꯝꯕꯪꯅꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯔꯥꯅꯤꯅ, ꯁꯤꯡꯉꯝꯕ, ꯅꯪꯒꯤ ꯆꯍꯤꯒꯤ ꯐꯤꯔꯣꯏꯁꯦ ꯈꯠꯅꯕ ꯌꯨꯝꯁꯤꯗ ꯏꯃꯥ ꯈꯥꯡꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ, ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯡꯉꯝꯕ꯫ ꯅꯆꯜꯗ ꯃꯈꯣꯏꯅ ꯕꯗꯅꯥꯝ ꯄꯤꯕꯤꯔꯦ꯫ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯈꯤꯗꯣꯏꯅꯣ ꯃꯐꯝ ꯑꯁꯤꯗ? ꯁꯅꯥꯂꯦꯝꯕꯤꯅ, ꯏꯃꯥ ꯆꯠꯂꯁꯦ꯫ ꯔꯥꯅꯤꯅ, ꯆꯠꯀꯅꯤ, ꯏꯃꯥꯅ ꯏꯆꯥꯕꯨ ꯄꯨꯗꯨꯅ꯫ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ꯫ ꯍꯥꯟꯅꯁꯨ ꯆꯠꯂꯝꯂꯕꯗꯤ ꯅꯕꯨꯡꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯒꯅꯤꯀꯣ꯫ ꯅꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯃꯐꯝꯗ ꯏꯃꯥꯁꯨ ꯂꯣꯏꯅꯤꯡꯕꯒꯤ ꯈꯥꯡꯂꯒ ꯍꯤꯡꯕꯗ ꯏꯃꯥꯗ ꯆꯩꯅꯥ ꯐꯪꯗꯅ ꯏꯆꯥꯉꯩꯗ ꯀꯣꯛꯂꯔꯣꯏꯗꯕ꯫ ꯋꯥꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯔꯥꯅꯤ ꯐꯤ ꯌꯣꯝꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯆꯥ ꯁꯅꯥꯂꯦꯝꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯝꯐꯥ ꯍꯣꯏꯗ ꯑꯍꯤꯡ ꯑꯃ ꯂꯩꯔꯁꯦ ꯍꯥꯏꯔꯒ ꯂꯥꯛꯏ꯫ ꯇꯝꯐꯥꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯅꯥꯂꯦꯝꯕꯤ ꯇꯞꯅ ꯀꯧꯔꯤ꯫ ꯇꯝꯐꯥ, ꯇꯝꯐꯥ, ꯇꯥꯕ꯭ꯔꯣ? ꯊꯣꯡ ꯍꯥꯡꯉꯣ꯫ ꯂꯩꯃꯅ, ꯀꯅꯥꯅꯣ? ꯔꯥꯅꯤꯅ, ꯏꯆꯦ, ꯑꯩꯈꯣꯏꯅꯦ, ꯔꯥꯅꯤꯅꯦ, ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ꯫ ꯂꯩꯃꯅ, ꯍꯥ, ꯑꯍꯤꯡꯁꯤꯗ? ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯡ ꯍꯥꯡꯉꯤ꯫ ꯂꯩꯃꯅ, ꯅꯈꯣꯏ ꯀꯩꯗꯧꯔꯒꯦ ꯑꯍꯤꯡꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯛꯑꯣ꯫ ꯏꯃꯨꯡꯗ ꯆꯪꯉꯛꯇꯨꯅ ꯇꯝꯐꯥꯁꯨ ꯍꯧꯗꯣꯛꯂꯦ꯫ ꯔꯥꯅꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯂꯩꯃꯅ, ꯐꯔꯦ, ꯅꯃꯥꯅꯆꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯣ, ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯅꯤꯡꯕꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯆꯠꯂꯣ꯫ ꯔꯥꯅꯤꯅ, ꯍꯣꯏ ꯏꯆꯦ, ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ, ꯅꯅꯥꯎꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯂꯩꯃ ꯔꯥꯅꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ, ꯏꯆꯦꯅ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤꯅꯤ ꯔꯥꯅꯤ, ꯏꯆꯥ ꯁꯅꯥꯂꯦꯝꯕꯤꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ, ꯊꯦꯡꯂꯅꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯃꯃꯥ ꯃꯆꯥ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯃꯛ ꯉꯥꯟꯁꯤꯟꯅꯕ ꯃꯇꯝꯗ ꯁꯅꯥꯂꯦꯝꯕꯤꯒ ꯔꯥꯅꯤꯒ ꯃꯄꯥꯝ ꯂꯝꯗꯝ ꯇꯥꯟꯅ ꯂꯥꯛꯏ꯫ ꯆꯥꯎꯕ ꯃꯆꯥꯒ ꯃꯁꯨꯒꯅ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯪꯉꯛꯄꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯔꯥꯅꯤꯅ, ꯕꯕꯥ, ꯍꯛꯆꯥꯡ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯆꯥꯎꯕꯅ, ꯇꯧꯗꯦꯅ꯫ ꯍꯩ ꯃꯃꯥ, ꯏꯁꯨ ꯁꯅꯥ ꯂꯥꯛꯏꯅꯦ, ꯊꯣꯛꯂꯛꯎꯅꯦ꯫ ꯏꯕꯦꯝꯃꯜ ꯍꯔꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯁꯨ ꯁꯅꯥ ꯂꯥꯛꯏꯗꯅ꯫ ꯁꯅꯥꯂꯦꯝꯕꯤꯅ, ꯍꯣꯏ ꯕꯣꯕꯣꯛ꯫ ꯔꯥꯅꯤꯅ, ꯁꯅꯥ, ꯏꯃꯨꯡ ꯆꯪꯉꯨ, ꯅꯥꯄꯤ ꯍꯣꯡꯉꯨꯔꯣ꯫ ꯁꯅꯥꯂꯦꯝꯕꯤꯅ, ꯍꯣꯏ ꯃꯥ꯫ ꯔꯥꯅꯤ ꯃꯄꯥ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯝꯂꯤ꯫ ꯆꯥꯎꯕꯅ, ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯏꯄꯥ ꯂꯩꯔꯤ, ꯏꯆꯥꯒꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯒꯅꯤ, ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯅꯤ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯇꯧꯏ꯫ ꯔꯥꯅꯤꯅ, ꯕꯕꯥ, ꯑꯃꯨꯛꯇ ꯁꯧꯒꯠꯈꯤꯅꯨ, ꯏꯆꯥ ꯁꯅꯥꯗ ꯌꯥꯝ ꯁꯣꯛꯀꯅꯤ, ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ꯫ ꯔꯥꯅꯤꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯂꯩꯔꯤ꯫ ꯁꯅꯥꯂꯦꯝꯕꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫
After 5 years, Rims Hospitalda miyai oiba nupa ama emergency ward da insinki. Sana lembe pukriba misingdu yengduna lehawi. Sana lembe chingna na magi room da changai. Mana hek changbaga nurse amaju changai. Sana lembe na, sister, hajita emergency ward da insinki bado lamga maminga khangobra. Nurse na, khangjaudre madam. Sana lembe na, pare, aigi OPT yangbagi pungtadriba nadra. Chalo, haji pukhalaiba misakto amta yenge. Nurse na, oi madam. Nurse aduga sana lembiga punna lakminari. Ure, sana lembi na lairamiba mi gaido. Abis na sana lembi da ngakna hingi. Mitlu dagi pirang sinthara e. Minung si khangdaba misak na mitlu dagi pirang sinthaba si angak papawi. Sana lembi changsinde lapta ang lipagalay. Abis na sana lembi ki manak changsindu na kaplaga. Sana lembi, indop chayam na lankre. Ay bumagda ngakpiyo. Sana lembi khumde laythok tu na lai. Hawkibasing do ningsing mitlu dagi pirang ihawrai. Naribasi kanano? Kakasoy din ako igene. Atuga, tamoy yun ako dyan nalagtriba karige. Sana lembi, makut na pay di ba phone do, ko'y mama do niyangi. Makut na pay di kangak to na phone tawri. Rani na, sana, kay daw lagi jabo, kay kauramage. Sana lembi konjen nikli. Ima, Rani machagi khukaw duda pangkat na. Isa sana, kay daw lagi, mama da hayuse. Sana lembi, mama da wari pumbali do na kangalami. Rani na, sana, nanggita mo yay likitre. Naujasu, nisada edik oy do na center da thamkre. Ima ni chada haida bani, nanggi ho na mamangkini khanduna. Sana lembi ngak na. Ha, Ima, Rani na, adugi mo kaysu khalureno. Haujikti, icha matik chare. Makoy di yelaro, makoy na haining libudo hayalo. Sana lembi na. Aduda Ima, Rani na, khangi, icha na haining libudo, Ima na yare. Nang suba kumpiro. Makoy na ngakpibagi thamoy pandrabasu, Ima icha di, makoy gimna napal tawba yade. Nabung laytroba matamda, makoy na icha nupida hantana yangbado. Ngasidi, icha na may tiba birabani. Napal ki chanafam laytrabani. Madugi magun, icha na manghalabani. Mama macha waring hek sanarga phone thamnakri. Sana lembi amuk halagalai. Sana lembi na. Indomja. Abis na awabagi saklon di yangai. Sana lembi, abis na meeting du khangladuna. Indomja, bakit kano? Kakagi shutaroy. Ay yang ngamba thakta hotnage. Senior doctor ngai dasu ay na hena pungning jangnaba soidan haijege. Abis na sana lembi gi makutu chijit paisinduna. Indom chayam na lan krishna lembi. Napal na pum na makmanghali. Ngasidi khangli. Icha na pisu icha ne. Nupa khakta na icha ne. Imung lip kada bani khaluba indom chagi wakhat lale ne. Sana lembi maithong do mumun nuklaga. Pum na makhawkre. Indom chawi na nachay ki thang na happy bani. Abis nana. Ngasidi khangli. Apaba misak ama oy na bhot na bada. Apaba mama ama su chang. Ay na phataba misak ama oy rubana. Amadi icha nupa po e haiduna chawthokna napal ka na hingluba khutimak lalamle. Ay gi napal laduna icha singbu ngasidi setna khaina hal. Ichi na kaya da waram gaba pamna magkhangle napal gi chana famle ram draiba. Sana lembi thamoy gi nungai da budulu sinduna. Indomja haukiba punchina amo lakadaba punchida jena bibase achumba nate. Na chaso haukiba da kaktholabani. Indom chaso haukiba sing da kakthokbiro. Abis na pirang lakta nokmi tawduna. Indom cha khakle. Aikoi miyoi bagi punchida manadaba tungan ba machu kaya na pulaga punchi masembagum. Ngasidi ichagi senglaba machuna khunai sida ngalare. Ai khangle. Nupi bising tagi asengo punchigi machuna khunai sida nganduna masak takle haiba. Indom cha. Sana lembi mandom chabu kauduna mandom cha da chichet konchin jaraklami. Abis nasu madu mangai matha da lairiba machanupi bo chetna konchin birei.